Angel mapido tap tap tarai. Jacob Roger ngakna. Angel, tabro se, mito pango. Angel mamito tap na pang torai. Asaw bahin man mana mamito red oire. Roger na. Angel, tarbo nong bo. Jacob na mo. Kai dilay kangabro. Angel tap lap na. Hot crack. Roger do swai lawi. Kari, hot crack ba. Roger kon kan na. Pabung gisana. Kari na nang matawri mataw si ba. Nang pabung unusi hay day ne. Ay banusi ba natin na. Ngasidagi ay giisa na trabani. Yikna ba. Roger SB do phone daw sili. Hello. Roger kaplaga. Sir, isa ani do kan mo nga maudre. SB ngak na. What? Mataw karam na no? Roger wari pong madolire. Jacob ti Angel bu uraga nungaitaba na masado pathabang amlagtrabani. Mafam do hayo. Angel, mafam do hayo ay bane. Angel ang hawbi amagong makol tabi daw galai. Adoga Jacob ki makuto pairaga mamito Jacob ta muna yengi. Jacob mafam do ragle. Khang bangamdra na Jacob masasaw thorai. Somna wari sanari ba Roger de Jacob will on bahorakpadu haudre. Makut khuzin do sangnorai huya mari do situm thorakle. Makhong makut loina saw thorai. Pura wolf on baloiraba matungda makol hongna khong bahorakle. Roger faton thorai. Angakpa magaloina na. Nate Jacob, nate. Nang nangamlo ye Jacob. Nang haudre Jacob masagi maikai tana kana chenkre. Roger na kana manaw bulaw do na lehawi. Angel, lao. Angel, angawi amagong unglaga lay. Roger na makut pairaga Angel bu gari da tonghalle. Adoga Jacob na sen kiba maikai tana gari do kana lay sabi tharga thorai. Angel, karom do no? Angel, wangang de. Makut kudom bido na thilai. Angel na haiba maikai da Roger so gari do kana thawi. Phana sang na thograba matungda suklaba kanana susang na dramba mafama mayorakle. Gari do thousand bayadabanina Roger gari dagi kumthai. Angel, lao sasi. Angel tak na kumtharai. Roger di suklaba umang adoda Angel bu yenglamda macha bas amadi manaw Jacob pu kauraga chelai. Face to face laptak na onsin naraga Jacob amadi Abbas yengnaraga lay. Makutta thoraba yotligi matonduda thang yawbado pairaga layri. Jacob hana nganglaga sensinke. Abbas na yotli do hairai. Adobo Jacob so ningthina fight haibani nangak thoksai. Tanja yenglaga Jacob na Abbas pu makut khusin athawbaduna yanglen da khotatli. Abbas asawba henjilakpadagi mahaki haisingnaba makut yetuna yotli do hairai. Madu ngak thoknaba hotnoi. Adobo oigi khut aduna thang do satlaga mapabung Jacob ki puksep lom da thindatki. Jacob saina do khangba ngamdraduna kanna khonglai. Suklaba umang aduda Roger kana zelakpada Jacob na khonglakpa makhol du tarai. Roger leisabi thaduna laura selai. Roger na laurakpagi makhol tabada bas thangduna thinge tawbado mapabung dinglai. Roger na laptak na thabalgi mangalda uri. Sana nangna kaiguma napabung bu hatlabade aigis aroiba oigani. Abbas mapabunggi wahi du tabada Laymay da tariba Jacob to thangduna thinba ngamdre. Ngasi di halaroi. Adu pabung Jacob nangsu hingba yaroi. One day nangbu soidin hatpa lakhigani. Madu hairam laga Abbas kana jengkre. Saina khangduna layriba Jacob to tapna mi olakle. Roger silak lambadagi chap lepi. Nupa oizarabasu mapi rajelai. Soktuna layriba Jacob to yenglaga tapna lai. Jacob asokpado henman mana masado matomdo oishinba ngamlaktre. Mayado krak siksilaga khangi. Roger mapido tap tarakle. Manaw pu konsile. Hawlolo hospital sasi. Jacob pu Roger na singkhat piraga sauraga tapna lakminare. Ayo. Jacob saina do khangba ngamlaktra male. Mahang no oisinba ngamdribado ataigi natte. Abbas ki thang matondo silver taibani. Jacob na wul olakpa matamdadi silver si masu yam hainade. Taibang mi ondo na layba matamdabo kaysa thoidokpa tawdabani. Roger manaw bu yengba ngamdraduna. Angel.
ꯑꯦꯟꯖꯦꯜꯁꯨ ꯇꯥꯔꯗꯨꯅ ꯃꯍꯥꯛꯀꯤ ꯄꯥꯋꯔ ꯉꯁꯤꯗꯤ ꯁꯤꯖꯤꯟꯅꯕ ꯍꯧꯔꯦ꯫ ꯔꯣꯖꯔ ꯑꯃꯗꯤ ꯖꯦꯀꯣꯕꯀꯤ ꯃꯅꯥꯛꯇ ꯐꯠ ꯂꯥꯛꯏ꯫ "ꯑꯦꯟꯖꯦꯜ, ꯑꯩꯈꯣꯏ ꯖꯦꯀꯣꯕꯁꯦ ꯎꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫" ꯑꯦꯟꯖꯦꯜꯅ ꯖꯦꯀꯣꯕꯀꯤ ꯁꯣꯛꯂꯤꯕ ꯃꯁꯥꯗꯨ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯅꯝ ꯅꯝꯃꯤ꯫ "ꯁꯤꯜꯚꯔ ꯇꯩꯔꯦ, ꯑꯗꯨꯅꯅꯤ꯫ ꯋꯨꯜꯐ ꯚꯦꯝꯄꯥꯌꯔꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗꯕꯁꯦ ꯁꯤꯜꯚꯔꯅꯤ꯫ ꯃꯈꯣꯏꯗꯗꯤ ꯄꯣꯏꯖꯟꯒꯨꯝꯕꯅꯤ꯫ ꯃꯁꯤꯁꯨ ꯐꯅꯕ ꯎꯄꯥꯏ ꯑꯃꯈꯛꯇꯤ ꯂꯩ꯫ ꯍꯥꯏꯌꯨ ꯑꯦꯟꯖꯦꯜ, ꯀꯔꯤ ꯎꯄꯥꯏꯅꯣ?" "ꯃꯥꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯤꯕ ꯃꯤꯗꯨꯒꯤ ꯕ꯭ꯂꯗ ꯗꯔꯀꯥꯔ ꯑꯣꯏ꯫" "ꯑꯗꯨꯗꯤ ꯇꯣꯟ?" "ꯅꯠꯇꯦ, ꯇꯣꯟꯁꯨ ꯖꯦꯀꯣꯕꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ꯫ ꯑꯗꯨꯕꯨ ꯊꯥꯏꯅ ꯖꯦꯀꯣꯕꯅ ꯋꯨꯜꯐ ꯑꯣꯜꯂꯒ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯐꯝ ꯍꯟꯖꯤꯜꯂꯨ ꯌꯥꯈꯤꯗꯕꯗꯣ, ꯑꯗꯨꯗ ꯇꯣꯟꯅ ꯉꯝꯃꯅꯤ꯫ ꯁꯤꯗꯤ ꯃꯥꯅ ꯉꯝꯂꯔꯣꯏ." "ꯑꯗꯨꯗꯤ ꯀꯅꯥꯅ ꯉꯝꯒꯅꯤ?" ꯅꯪꯅ ꯉꯝꯒꯅꯤ ꯔꯣꯖꯔ꯫ "ꯑꯗꯨꯕꯨ..." "ꯍꯥꯏꯌꯨ ꯑꯦꯟꯖꯦꯜ, ꯑꯩꯅ ꯉꯝꯂꯕꯗꯤ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ?" "ꯅꯪ ꯃꯇꯝ ꯈꯔꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯔꯣꯏ꯫ ꯍꯥꯏꯕꯗꯤ ꯊꯥꯏꯅ ꯇꯣꯟꯅ ꯑꯕꯥꯁ ꯄꯣꯛꯄ ꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯗꯈꯩ ꯂꯩ꯫ ꯑꯗꯨꯝꯅ ꯅꯪꯁꯨ ꯃꯇꯝ ꯈꯔ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯒꯅꯤ꯫ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯩ ꯒ꯭ꯌꯥꯟ ꯃꯥꯡꯂꯕꯁꯨ ꯑꯦꯟꯖꯦꯜ." "ꯖꯦꯀꯣꯕ, ꯅꯃꯤꯠ ꯄꯥꯡꯉꯨ꯫ ꯅꯪꯅ ꯅꯨꯡꯁꯤꯖꯕ ꯑꯃꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯅꯌꯥꯝꯕꯒꯤ ꯕ꯭ꯂꯗꯁꯤ ꯊꯛꯎ." ꯖꯦꯀꯣꯕ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯥꯗꯣ ꯇꯔꯪ ꯆꯠꯂꯦ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯔꯕꯁꯨ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎ ꯍꯥꯏꯕ ꯉꯝꯗꯦ꯫ ꯖꯦꯀꯣꯕ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯥꯗꯣ ꯇꯔꯪ ꯆꯠꯂꯕꯅꯤ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯔꯕꯁꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯦꯟꯖꯦꯜꯅ ꯔꯣꯖꯔꯒꯤ ꯃꯈꯨꯠꯇꯨ ꯆꯤꯛꯏ ꯃꯔꯝꯗꯤ ꯖꯦꯀꯣꯕ ꯃꯁꯥꯗꯣ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯖꯦꯀꯣꯕꯀꯤ ꯃꯌꯥꯗ ꯕ꯭ꯂꯗꯇꯨ ꯇꯞꯅ ꯇꯞꯅ ꯇꯥꯍꯜꯂꯤ꯫ ꯔꯣꯖꯔ ꯃꯅꯥꯎꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯆꯩꯅꯥꯗꯨ ꯈꯪꯖꯩ꯫ ꯖꯦꯀꯣꯕ ꯕ꯭ꯂꯗꯇꯨ ꯊꯛꯄꯗꯒꯤ ꯑꯃꯨꯛ ꯇꯞꯅ ꯔꯣꯖꯔꯒꯤ ꯃꯈꯨꯠꯇꯨꯗꯒꯤ ꯕ꯭ꯂꯗ ꯊꯛꯄ ꯍꯧꯔꯦ꯫ ꯔꯣꯖꯔ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯞꯅ ꯃꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯔꯣꯖꯔ ꯂꯩꯃꯥꯏꯗ ꯃꯁꯥꯗꯨ ꯍꯥꯏꯊꯔꯛꯏ꯫ ꯃꯗꯨ ꯖꯦꯀꯣꯕꯅ ꯌꯥꯝꯅ ꯊꯨꯅ ꯉꯥꯛꯏ꯫ "ꯔꯣꯖꯔ!" ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯉꯁꯥꯏꯗꯒꯤ ꯌꯦꯡꯂꯤꯕ ꯑꯕꯥꯁ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯀꯟꯅ ꯂꯥꯎꯔꯛꯏ꯫ "ꯄꯥꯕꯣꯛ!" ꯑꯦꯟꯖꯦꯜ ꯑꯃꯗꯤ ꯖꯦꯀꯣꯕ ꯆꯞ ꯃꯥꯟꯅꯅ ꯑꯕꯥꯁꯄꯨ ꯌꯦꯡꯉꯤ꯫ ꯖꯦꯀꯣꯕ ꯃꯌꯥꯝꯕꯕꯨ ꯇꯞꯅ ꯃꯈꯥꯗ ꯊꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯛꯈꯤꯕ ꯃꯁꯥꯗꯨ ꯇꯞꯅ ꯇꯞꯅ ꯑꯣꯏꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯨꯌꯥ ꯃꯔꯤꯗꯨ ꯇꯨꯝꯊꯣꯔꯛꯂꯦ꯫ ꯃꯈꯨꯠ ꯈꯨꯠꯆꯤꯟꯗꯨ ꯁꯥꯡꯗꯣꯔꯛꯏ꯫ "ꯖꯦꯀꯣꯕ, ꯉꯝꯃꯣꯏ꯫ ꯅꯪꯅ ꯉꯝꯂꯣꯏꯌꯦ꯫ ꯆꯦꯟꯈ꯭ꯔꯣ꯫ ꯔꯣꯖꯔꯒ ꯄꯨꯔꯒ ꯅꯪ ꯆꯠꯈ꯭ꯔꯣ꯫ ꯁꯤꯗ ꯅꯪ ꯁꯣꯛꯂꯕꯗꯤ ꯑꯇꯣꯞꯄ ꯎꯄꯥꯏ ꯂꯩꯇꯦ꯫ ꯆꯦꯜꯂꯣ." "ꯆꯦꯜꯂꯣꯏ, ꯑꯩ ꯆꯦꯜꯂꯣꯏꯌꯦ꯫ ꯑꯩꯅ ꯍꯥꯏꯕ ꯌꯥꯎ꯫ ꯅꯪ ꯅꯌꯥꯝꯕꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯣ? ꯅꯪꯒꯤꯗꯃꯛ ꯔꯣꯖꯔꯅ ꯃꯇꯝ ꯈꯔ ꯄꯣꯊꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯅꯪꯅ ꯀꯔꯤꯒꯤ ꯅꯌꯥꯝꯕꯒꯤ ꯈꯟꯗ꯭ꯔꯤꯕꯅꯣ?" ꯖꯦꯀꯣꯕ ꯃꯌꯥꯝꯕꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯌꯦꯡꯉꯛꯏ꯫ ꯃꯌꯥꯝꯕ ꯌꯦꯡꯂꯨꯕꯗꯒꯤ ꯃꯁꯥꯗꯨ ꯁꯛꯐꯝ ꯍꯟꯖꯤꯟꯈꯤ꯫ ꯃꯄꯤ-ꯏꯔꯥꯁꯨ ꯆꯦꯜꯂꯦ꯫ "ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯕ!" ꯖꯦꯀꯣꯕ ꯃꯌꯥꯝꯕꯕꯨ ꯄꯝꯂꯒ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯦꯟꯖꯦꯜ ꯑꯃꯗꯤ ꯑꯕꯥꯁ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯦ꯫ "ꯑꯩꯒꯤ ꯏꯆꯥ ꯀꯗꯥꯏꯗ ꯂꯩ?" "ꯅꯁꯥꯅ ꯅꯁꯥꯕꯨ ꯀꯅꯥꯅꯣ ꯈꯪꯗꯕ꯭ꯔꯣ?" "ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ꯫ ꯑꯩꯒꯤ ꯏꯆꯥ ꯀꯗꯥꯏꯅꯣ?" "ꯃꯀꯛ ꯃꯀꯛ ꯀꯛꯂꯒ ꯍꯥꯠꯈ꯭ꯔꯦ꯫ ꯅꯪ ꯎꯗꯕ꯭ꯔꯅꯦ?" "ꯎꯔꯝꯅꯤꯗ ꯑꯩꯅ ꯍꯥꯠꯄꯗꯣ." "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯕꯨꯁꯨ ꯑꯩꯅ ꯍꯥꯠꯄ ꯇꯥꯔꯦꯗꯅ." "ꯍꯣꯏ, ꯑꯩꯅ ꯉꯝꯃꯦ ꯅꯪꯕꯨꯁꯨ ꯍꯥꯠꯄ, ꯅꯪꯅ ꯉꯝꯃꯦ ꯑꯩꯕꯨ ꯍꯥꯠꯆꯧ." ꯁꯣꯝꯗꯅ ꯖꯦꯀꯣꯕ ꯒꯥꯔꯤ ꯂꯩꯐꯝꯗꯨ ꯌꯧꯔꯛꯂꯦ꯫ ꯒꯥꯔꯤꯗꯨꯗ ꯃꯌꯥꯝꯕꯕꯨ ꯍꯤꯞꯍꯜꯂꯒ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯄꯨꯂꯤꯁꯈꯩꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯦꯁ.ꯄꯤ.ꯅ "ꯖꯦꯀꯣꯕ!" ꯖꯦꯀꯣꯕ ꯋꯥ ꯂꯥꯡ ꯉꯥꯡꯗꯦ꯫ ꯃꯌꯥꯝꯕꯕꯨ ꯒꯥꯔꯤꯗꯨꯗꯒꯤ ꯄꯨꯊꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯉꯛꯂꯦ꯫ ꯄꯤꯡꯀꯤ ꯀꯞꯄꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ "ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ?" ꯃꯥꯔꯁꯤꯅ "ꯊꯣꯏꯕ, ꯅꯌꯥꯝꯕꯁꯤ ꯀꯩꯗꯧꯔꯒꯦ?" ꯕꯤꯃꯣꯂꯥꯅ "ꯏꯃꯥꯒꯤ ꯑꯕꯣꯛ, ꯀꯔꯤꯅꯣ ꯏꯆꯥꯅ ꯇꯧꯔꯤꯁꯤꯕꯣ?" ꯖꯦꯀꯣꯕ ꯃꯄꯤ-ꯏꯔꯥ ꯆꯦꯜꯂꯒ "ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛ ꯑꯀꯤꯕ ꯄꯥꯝꯃꯨꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯍꯥꯛ ꯀꯩꯁꯨ ꯇꯧꯗꯦ꯫ ꯃꯇꯝ ꯈꯔꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯔꯣꯏ꯫ ꯊꯣꯏꯕ, ꯀꯔꯤꯅꯣ ꯏꯆꯥꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯨ." "ꯑꯉꯥꯡ ꯑꯅꯤꯗꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯩꯁꯨ ꯑꯁꯥꯎꯕꯅ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯍꯥꯠꯇꯣꯛꯅꯒꯦ ꯆꯠꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯕ ꯑꯃꯗꯤ ꯍꯩꯁꯤꯡꯕ ꯍꯟꯇꯔꯅꯤ꯫ ꯍꯩꯕꯁꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕꯗ ꯔꯣꯖꯔꯅ ꯑꯩꯕꯨ ꯀꯟꯕꯤꯕꯅꯤ꯫ ꯔꯣꯖꯔ ꯇꯥꯟꯅꯔꯛꯇ꯭ꯔꯕꯗꯤ ꯑꯩꯒꯤꯁꯨ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯒꯗꯕꯅꯤ꯫ ꯑꯩ ꯏꯁꯥꯗ ꯑꯁꯣꯛꯄꯗꯣ ꯑꯣꯏꯁꯤꯟꯕ ꯉꯝꯗꯦ꯫ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯩ ꯒ꯭ꯌꯥꯟ ꯐꯥꯎꯕ ꯃꯥꯡꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯔꯣꯖꯔꯒꯤ ꯕ꯭ꯂꯗꯇꯒꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯅꯤ꯫ ꯑꯦꯟꯖꯦꯜꯅ ꯍꯥꯏꯕꯗꯗꯤ ꯃꯍꯥꯛ ꯃꯇꯝ ꯈꯔꯗꯤ ꯒ꯭ꯌꯥꯟ ꯇꯥꯈꯤꯔꯣꯏ ꯍꯥꯏ." "ꯑꯦꯟꯖꯦꯜꯗꯤ ꯊꯣꯏꯕ?" "ꯑꯦꯟꯖꯦꯜꯅ ꯑꯩꯕꯨ ꯔꯣꯖꯔ ꯄꯨꯔꯒ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯑꯦꯟꯖꯦꯜꯗꯤ ꯑꯕꯥꯁꯀ ꯂꯩꯍꯧꯔꯦ꯫ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ." ꯑꯦꯁ.ꯄꯤ.ꯅ "ꯃꯐꯝꯗꯤ?" "ꯑꯦꯁ.ꯄꯤ, ꯅꯣꯏ ꯆꯪꯂꯨꯅꯨ ꯉꯝꯂꯣꯏ꯫ ꯗꯤꯁ ꯏꯁ ꯃꯥꯏ ꯗ꯭ꯌꯨꯇꯤ ꯖꯦꯀꯣꯕ꯫
Please tell me. Fare doiradi nobok lom disalo. Hey, ma'am, janaba thorang to. Yes sir. SP Porina lusing matim ado Angel hoigi manak tamna satkre. Jacob mayang Roger bu common room gi sofa to hi falle. Pinky mapuroi babu yenglaga mapira chelle. Yambo ai kari pap no as pataba ichase imita ohan birise. Jacob nungai tana. Ton dangi kaisu pap sene adum na haigano. Imagi bema adum na haigano. Imaudi atang bini imaugi mara lete. Ton kaplaga kari matam duda Angel oina hat ke haiba duda loli bano. Hato han ko yadro yambo. Pinky na to ai taba ngamje. Ai gi cha sana do lande. Ai gi cha mi hat banati ma gi mapok na ni. Bimola na Nachesi ga Sonia ga pause taraga karino bai khoina tawdoisibo. Mayamdo kaptab amata yaudre. Jacob Roger ki masada yauriba phone no lauthoklaga masesi da phone tawi. Hello abwa. Jacob masesi ki khonjel tabada wa ngang mangamdre. Hello. Jacob to kap ngang tori. Chise ai thoi bani. Thoi ba kidorage ha kidorage ba. Somda Jenny do kana laur e. Tamo. Haima icha tombi kidorage. Thoi ba amda payu ko. Ekhoi Jenny se mamang la khangdi laure amukta yengluge. Sonia su tum lambada gi taraduna Jenny gi room da lai. Jenny mama gi Jenny icha bu kidorage. Is humanga tangari tawrise. Jenny icha bu kidorage ne. Jenny masado thak ni e. Hayo se icha bu kidorage ba. Thamo do. Tamo kidorage se hairo se. Jenny kapaga makholga do niklaga. Thamo ga da liyo ga da. Ikhoi ba hat paduna hatlame. Ise adogi oire angau bisidi ba kesu toroi se makumang ni. Hello thoiba. Jacob loina tare khang mangamdre do na makol thok na kapi. Jese azum bani. Kare aseng bai ba. Makhutta gi phone do takre. Iche kidorage. Jennifer tapna Sonia ding lai. Iche kidorage ba. Sonia phone do khungat laga. Hello Jacob aine itay mani kidaw yaurage noi ba. Itay ma nanaw bungak piyo. Ichani do itay masaraga bas na pukre. Aduga Sonia do soy lawi angaw bimagumna. Aduga kidoraba ha aduga kidorage hayo. Itay ma nanaw bungak piyo. Sonia Jacob ki wahay do ta khangle. Iche ekoi regando kidorage hayo iche. Jennifer manaw bu konsinbi. Ina ai khang mayam buhare kana gi marano sibo. Sonia su angaw bimagumna yar ai gi chamang yar. Ai gi cha do kan biu che. Ai gi cha regando chanam dai na mama aina manam na bi khibani. Sonia kaplambada gi wan thakre. Ina bema isingi ta pura osalo. Jenny suma pi do dai thoklaga. Ising do lawa sakre. Mama se auntie mit paung se. Bema auntie se pothazar sanu. Jenny su kaple. Ima tamu da amu khana uba phangna roi ko. Ima gi Jenny ima da hanjin jaina hapna no. Ima khang bagi thongna le rektre. Mama macha do kapmin nei. Somna na SP poire gi timma do mapham do yosila e. Mamlaba suklaba umang aduda makhoi torchlight thalaga makhuto nongmai sing do paiduna lagle. SP duna noi mga somna salo. Mikup na sin salo ko. Yes sir. Noi mga na somna aduga noi Maria mana aiga salasi. Phani sir. Somdana Angel saina khang mangamdre masado mapham khuding ingak ta ngaire. Nang su hingduna thamnoi. Karigi sa sing loinari. Karigi makhoi gi mateng pangi. Karigino nang sa sing bunusi ba pokliba. Angel yamuana nang kanano. Khango ngasi de kanano haiba. Ai matam amagi handar sekni. Angel nga e kari nang je adoga su power leiba. Hoi ai handak mo poksida handar khakta natte wizard suni. Wizard hayo
ꯑꯗꯣꯏꯔꯕꯗꯤ ꯅꯪꯒꯤꯅꯤ ꯃꯥꯅꯤ ꯑꯩ ꯅꯪꯒꯤ ꯁꯤꯁꯇꯔ ꯑꯦꯅꯤꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯃꯠꯇꯅꯤ ꯑꯦꯟꯖꯦꯜꯗꯣ ꯃꯄꯤꯔꯥ ꯆꯦꯜꯂꯛꯏ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯏꯆꯦꯅ ꯄꯥꯎꯔ ꯍꯦꯜꯂꯤꯕꯅꯣ ꯑꯕꯥꯁꯀꯤ ꯊꯋꯥꯏꯗꯣ ꯃꯄꯥꯜ ꯊꯣꯔꯛꯂꯦ ꯏꯅꯥꯎ ꯆꯤꯆꯦ ꯉꯁꯤꯗꯤ ꯋꯥꯔꯤ ꯂꯤꯔꯒꯦ ꯑꯦꯅꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯔꯛꯏ ꯀꯥꯔꯂꯣꯁꯅ ꯑꯦꯅꯤ ꯑꯦꯟꯖꯦꯜ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨ ꯊꯣꯔꯛꯏ ꯄꯄꯥ ꯁꯦ ꯂꯥꯏꯔꯤꯛ ꯃꯔꯤꯅꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯉꯥꯛꯇꯅꯤ ꯄꯥꯃꯤꯟꯅꯔꯣꯀꯣ ꯍꯣꯏ ꯄꯄꯥ ꯑꯍꯥꯟꯕꯒꯤ ꯂꯥꯏꯔꯤꯛꯇꯣ ꯋꯤꯁꯀꯤ ꯊꯋꯥꯏ ꯑꯇꯣꯞꯄꯗ ꯀꯔꯝꯅ ꯆꯪꯒꯅꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯇꯣ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯄꯥꯃꯤꯟꯅꯩ ꯆꯦ ꯇ꯭ꯔꯥꯏ ꯇꯧꯁꯤꯔꯣ ꯇꯧꯒꯨꯝꯁꯦ ꯑꯗꯨꯝ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯔꯣꯜꯁꯦ ꯈꯪꯂꯕꯗꯤ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯅ ꯇꯧꯗ꯭ꯔꯕꯁꯨ ꯍꯩꯗꯧꯕ ꯂꯩꯔꯕꯅꯤ ꯍꯣꯏ ꯅꯨꯃꯤꯠꯇꯨ ꯂꯥꯏꯔꯤꯛ ꯑꯔꯤꯕꯗꯣ ꯄꯥꯃꯤꯟꯅꯩ ꯃꯟꯇ꯭ꯔ ꯃꯌꯥꯝꯗꯨꯁꯨ ꯆꯤꯟꯐꯥ ꯄꯨꯃꯤꯟꯅꯩ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯁꯦ ꯍꯣꯏ ꯆꯤꯆꯦ ꯑꯦꯟꯖꯦꯜꯗꯤ ꯇꯨꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯦꯅꯤꯗꯤ ꯇꯨꯝꯗꯦ ꯋꯤꯁꯅ ꯋꯤꯁ ꯀꯔꯝꯅ ꯍꯥꯠꯀꯅꯤ ꯑꯦꯅꯤ ꯋꯥꯈꯜꯁꯨ ꯈꯜꯂꯤ ꯋꯤꯁꯅ ꯋꯤꯁ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ ꯑꯩ ꯄꯥꯗꯕ ꯌꯥꯗꯦ ꯑꯦꯅꯤ ꯂꯥꯏꯔꯤꯛꯇꯣ ꯑꯦꯟꯖꯦꯜ ꯇꯨꯝꯈ꯭ꯔꯤꯉꯩꯗ ꯄꯥꯏ ꯆꯤꯆꯦꯒꯤ ꯑꯦꯟꯖꯦꯜ ꯆꯤꯆꯦꯅ ꯍꯦꯟꯅ ꯈꯪꯍꯩꯕ ꯑꯣꯏꯅꯤꯡꯂꯨꯕꯒꯤ ꯅꯠꯇꯦ ꯆꯤꯆꯦꯗꯤ ꯑꯣꯏꯕ ꯌꯥꯔꯔꯣꯏꯗꯕ ꯃꯤꯁꯛ ꯑꯃꯕꯨ ꯅꯨꯡꯁꯤꯔꯨꯔꯦ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗꯗꯤ ꯃꯍꯥꯏ ꯇꯣꯡꯉꯥꯜꯂꯕꯁꯨ ꯃꯊꯪꯒꯤ ꯃꯄꯣꯛꯇꯗꯤ ꯃꯍꯥꯏ ꯑꯃꯠꯇ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯏꯁꯣꯔꯗ ꯈꯨꯔꯨꯝꯖꯈ꯭ꯔꯕꯅꯤ ꯇꯟꯖꯥꯗꯨꯗ ꯊꯣꯡꯗꯣ ꯅꯣꯛ ꯇꯧꯔꯛꯏ ꯑꯦꯟꯖꯦꯜ ꯑꯦꯅꯤ ꯄꯄꯥ ꯑꯦꯟꯖꯦꯜꯗꯤ ꯉꯁꯥꯏꯅ ꯇꯨꯝꯈ꯭ꯔꯦ ꯍꯌꯦꯡꯗꯤ ꯅꯕꯨꯡ ꯍꯣꯏ ꯂꯥꯛꯀꯅꯤ ꯈꯨꯜꯒꯤ ꯃꯤꯇꯤꯡ ꯂꯩ ꯉꯟꯇꯥꯅ ꯍꯧꯒꯠꯂꯨꯀꯣ ꯍꯣꯏ ꯄꯄꯥ ꯐꯔꯦ ꯐꯔꯦ ꯄꯣꯊꯥꯔꯣ ꯀꯥꯔꯂꯣꯁ ꯆꯠꯈ꯭ꯔꯦ ꯑꯦꯅꯤ ꯋꯤꯁ ꯍꯥꯠꯄꯒꯤ ꯂꯥꯏꯔꯤꯛꯇꯣ ꯑꯍꯤꯡꯗꯨꯗ ꯃꯊꯟꯇ ꯄꯥꯊꯣꯛꯏ ꯃꯗꯣ ꯃꯅꯥꯎꯅꯨꯄꯤꯕꯨ ꯍꯥꯠꯅꯕ ꯅꯠꯇꯦ ꯆꯨꯝꯅ ꯁꯨꯝ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯧꯕꯗꯨꯒꯤ ꯈꯜꯂꯒ ꯂꯥꯏꯔꯤꯛꯇꯨ ꯄꯥꯔꯨꯕꯅꯤ ꯑꯗꯨꯕꯨ ꯄꯥꯕ ꯂꯣꯏꯔꯒ ꯃꯗꯨꯒꯤ ꯂꯥꯏꯔꯤꯛꯇꯣ ꯇꯣꯉꯥꯟꯅ ꯃꯐꯝ ꯑꯃꯗ ꯂꯣꯠꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯦ ꯈꯨꯜꯗꯨꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯊꯧ ꯇꯧꯈ꯭ꯔꯦ ꯀꯥꯔꯂꯣꯁꯅ ꯄꯨꯡ ꯑꯃꯗ ꯃꯤꯇꯤꯡ ꯇꯧꯅꯤ ꯍꯥꯏꯈꯤꯕꯗꯨ ꯃꯥꯒꯤ ꯃꯊꯧ ꯂꯣꯏꯅꯔꯗꯨꯅ ꯈꯨꯜꯗꯨꯒꯤ ꯆꯥꯎꯔꯕ ꯁꯪ ꯑꯃꯗ ꯃꯤ ꯂꯥꯛꯅꯕ ꯍꯧꯔꯦ ꯑꯥꯔꯅꯣꯜ ꯍꯣꯏꯁꯨ ꯁꯒꯣꯜ ꯇꯣꯡꯂꯒ ꯂꯥꯛꯄ ꯍꯧꯔꯦ ꯃꯗꯨ ꯎꯕꯗ ꯑꯦꯅꯤ ꯃꯁꯥꯗꯣ ꯍꯔꯥꯎꯖꯩ ꯑꯦꯅꯤ ꯃꯌꯥꯝ ꯄꯨꯟꯅꯈ꯭ꯔꯕꯣ ꯄꯨꯟꯈ꯭ꯔꯦ ꯖꯦꯛ ꯃꯌꯥꯝꯒꯤ ꯕꯤꯌꯔꯁꯦ ꯈꯔ ꯌꯦꯟꯃꯤꯟꯅꯁꯦ ꯍꯣꯏ ꯀꯥꯔꯂꯣꯁꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯍꯜ ꯂꯃꯟ ꯉꯁꯤꯗꯤ ꯋꯥꯐꯝ ꯈꯔ ꯍꯥꯏꯖꯒꯦ ꯁꯥ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯏ ꯑꯩꯈꯣꯏ ꯃꯤꯔꯛꯇ ꯂꯩꯕ ꯌꯥꯔꯣꯏ ꯐꯅ ꯐꯕ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯅ ꯇꯨꯡꯗ ꯇꯥꯏꯕꯪ ꯃꯤꯗ ꯑꯀꯥꯏꯕ ꯌꯥꯝꯅ ꯂꯥꯛꯀꯅꯤ ꯃꯈꯣꯏꯅ ꯇꯥꯏꯕꯪ ꯃꯤꯒ ꯇꯣꯠꯅꯔꯕꯁꯨ ꯁꯥ ꯍꯩꯕꯁꯤꯗꯤ ꯑꯗꯨꯝ ꯁꯥꯒꯤ ꯂꯤꯁꯇ ꯆꯠꯀꯅꯤ ꯀꯅꯥꯅꯁꯨ ꯈꯥꯝꯕ ꯊꯤꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯈꯣꯏꯅ ꯂꯣꯏꯅꯒꯗꯧꯔꯤꯕ ꯃꯤꯁꯛꯇꯣ ꯀꯣꯜ ꯕ꯭ꯂꯠꯂ ꯍꯣꯠ ꯕ꯭ꯂꯠꯂ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯐꯖꯅ ꯈꯪꯗꯣꯛꯄꯤꯌꯨ ꯃꯈꯣꯏꯗꯤ ꯑꯣꯃꯔꯣꯏꯗꯨꯅ ꯂꯩꯍꯧꯒꯅꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯄꯨꯟꯁꯤꯗꯤ ꯌꯥꯝꯅ ꯇꯦꯜꯂꯤ ꯃꯈꯣꯏꯅ ꯂꯧꯔꯝꯕ ꯅꯨꯄꯤ ꯑꯉꯥꯡꯗꯨꯒꯤ ꯃꯅꯨꯡꯗ ꯐꯠꯇꯕ ꯌꯥꯎꯔꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯋꯤꯠꯁ ꯄꯥꯋꯔ ꯂꯩꯔꯕ ꯈꯔꯅ ꯑꯇꯣꯞꯄ ꯋꯥꯔꯒꯤꯗꯃꯛꯇ ꯎꯄꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯃꯥꯒꯤ ꯂꯝꯗꯣ ꯀꯟꯅꯕ ꯍꯣꯠ ꯕ꯭ꯂꯠ ꯍꯥꯟꯅ ꯁꯦꯝꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯋꯤꯠꯁꯁꯤꯡꯅ ꯑꯃꯨꯛ ꯀꯣꯜ ꯕ꯭ꯂꯠ ꯁꯦꯝꯈꯤꯕꯅꯤ ꯁꯨꯞꯅꯒꯤ 10 ꯈꯛꯇꯅꯤ ꯍꯥꯏꯔꯤꯕ ꯁꯥꯁꯤꯡꯗꯣ ꯇꯥꯏꯕꯪ ꯃꯤꯒꯤ ꯂꯥꯟꯃꯤ ꯉꯥꯛꯇꯅꯤ ꯁꯥꯁꯤꯡ ꯑꯗꯣ ꯋꯥꯔ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯖꯦꯜꯗ ꯑꯃꯨꯛ ꯊꯝꯃꯤ ꯑꯃꯨꯛ ꯋꯥꯔ ꯆꯠꯂꯝꯗꯥꯏꯗ ꯖꯦꯜꯗꯒꯤ ꯂꯧꯊꯣꯛꯏ ꯑꯁꯨꯝꯅ ꯁꯥ ꯀꯨꯟꯗꯨꯅ ꯇꯥꯏꯕꯪ ꯃꯤꯒ ꯂꯣꯟꯗꯤꯟꯅꯕꯗꯒꯤ ꯑꯐꯕ ꯑꯣꯔ ꯐꯠꯇꯕ ꯃꯌꯥꯝꯅ ꯃꯊꯪ ꯁꯟꯗꯣꯛꯇꯨꯅ ꯑꯍꯥꯟꯕꯗ ꯑꯣꯏꯖꯕ ꯊꯤꯕ ꯍꯧꯔꯛꯈꯤ ꯃꯇꯝꯗꯨꯗ ꯁꯥ ꯑꯣꯏꯔꯕꯁꯨ ꯂꯥꯟꯃꯤꯅꯤ ꯈꯟꯖꯕ ꯊꯃꯣꯏ ꯁꯦꯡꯕ ꯋꯨꯜꯐ 3 ꯈꯛꯇꯅꯤ ꯃꯈꯣꯏꯅ ꯐꯠꯇꯕ ꯍꯦꯜꯂꯛꯄꯗꯒꯤ ꯑꯃꯨꯛ ꯃꯁꯥ ꯐꯔꯕ ꯊꯧꯅꯥ ꯂꯩꯕ ꯅꯨꯄꯥ ꯈꯔ ꯑꯃꯨꯛ ꯍꯟꯇꯔ ꯑꯣꯏꯅ ꯋꯤꯁꯅ ꯁꯦꯝꯈꯤ ꯍꯟꯇꯔ ꯍꯥꯏꯕꯁꯦ ꯃꯄꯣꯛ ꯈꯨꯗꯤꯡ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯑꯃꯗꯤ ꯃꯁꯥꯒꯤ ꯃꯊꯧ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯅꯕ ꯕꯣꯔ ꯄꯤꯈ꯭ꯔꯕꯅꯤ ꯃꯈꯣꯏꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯃꯕꯨꯛꯆꯦꯜ ꯁꯦꯡꯂꯛꯇꯕ ꯊꯣꯛꯂꯕꯗꯤ ꯁꯥꯒꯤ ꯃꯈꯨꯠꯇ ꯁꯤꯒꯅꯤ ꯑꯗꯨꯒ ꯐꯅ ꯄꯨꯛꯆꯦꯜ ꯁꯦꯡꯂꯕꯁꯨ ꯄꯥꯈꯪꯕꯒꯤ ꯃꯌꯤꯗꯣ ꯃꯁꯥ ꯄꯨꯝꯕ ꯂꯣꯏꯅ ꯇꯥꯔꯕꯗꯤ ꯁꯥꯅ ꯀꯩꯗꯧꯉꯩꯗꯁꯨ ꯍꯦꯟꯖꯤꯟꯕ ꯉꯝꯂꯣꯏ ꯄꯨꯝꯅꯃꯛꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯇꯥꯏꯕꯪ ꯃꯤꯅꯤ ꯋꯤꯁ ꯋꯤꯖꯥꯔꯗ ꯍꯟꯇꯔ ꯋꯨꯜꯐ ꯚꯦꯝꯄꯥꯌꯔ ꯈꯨꯗꯤꯡꯃꯛ ꯇꯥꯏꯕꯪ ꯃꯤ ꯍꯥꯏꯕꯗꯤ ꯑꯆꯨꯝꯕ ꯆꯠꯄ ꯊꯧꯅꯥ ꯂꯩꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯃꯤꯑꯣꯏ ꯈꯛꯇꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯍꯥꯠꯄ ꯉꯝꯒꯅꯤ ꯑꯗꯨꯅ ꯅꯈꯣꯏ ꯑꯔꯥꯟꯕ ꯇꯧꯕꯤꯒꯅꯨ ꯑꯐꯕ ꯋꯥꯈꯜ ꯈꯜꯂꯨ ꯃꯤꯅꯨꯡꯁꯤ ꯂꯩꯌꯨ ꯑꯩꯒꯤ ꯃꯤꯒꯤ ꯈꯥꯏꯒꯅꯨ ꯑꯣꯏꯖꯕ ꯊꯤꯒꯅꯨ
ꯑꯍꯦꯟꯕ ꯄꯥꯝꯒꯅꯨ ꯊꯃꯣꯏꯕꯨ ꯁꯦꯡꯂꯕꯗꯤ ꯑꯆꯨꯝꯕꯕꯨ ꯆꯠꯂꯕꯗꯤ ꯄꯨꯝꯅꯃꯛ ꯖꯣꯏ ꯑꯣꯏꯒꯅꯤ ꯏꯪꯅ ꯆꯤꯛꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯅꯨꯡꯉꯥꯏꯕ ꯆꯥꯎꯈꯠꯄ ꯁꯃꯥꯖ ꯑꯃ ꯁꯦꯝꯕ ꯍꯥꯏꯕꯁꯦ ꯏꯁꯥ ꯍꯥꯟꯅ ꯐꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯈ꯭ꯔꯕ ꯂꯨꯆꯤꯡꯕ ꯑꯥꯔꯅꯣꯜꯗꯒꯤ ꯑꯃꯨꯛ ꯋꯥꯍꯩ ꯈꯔ ꯇꯥꯃꯤꯟꯅꯁꯤ ꯉꯁꯤ ꯑꯩꯕꯨꯁꯨ ꯃꯌꯥꯝꯗ ꯋꯥꯍꯩ ꯈꯔ ꯍꯥꯏꯕ ꯐꯪꯍꯟꯕꯤꯕꯒꯤ ꯁꯔ ꯀꯥꯔꯂꯣꯁꯄꯨ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯕꯕꯥ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅꯗꯤ ꯃꯆꯥ ꯑꯩꯕꯨ ꯍꯟꯊꯔꯣꯏꯍꯟꯅꯤꯡꯈꯤꯗꯦ ꯃꯗꯨꯗ ꯑꯩꯅ ꯍꯥꯏꯈꯤ ꯏꯃꯥ ꯕꯕꯥ ꯀꯔꯤꯒꯤꯅꯣ ꯅꯆꯥ ꯑꯩꯅ ꯍꯟꯊꯔꯣꯏꯕ ꯄꯥꯝꯕꯤꯗ꯭ꯔꯤꯕ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯂꯣꯏꯅ ꯁꯤꯈꯤꯗꯧꯕ ꯉꯥꯛꯇꯅꯤ ꯍꯤꯡꯂꯤꯉꯩꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯗꯕ꯭ꯔꯥ ꯁꯥꯟꯇꯤ ꯑꯣꯏꯅ ꯍꯤꯡꯕ ꯄꯥꯝꯗꯕ꯭ꯔꯥ ꯉꯁꯤ ꯑꯩꯅ ꯍꯟꯊꯔꯣꯏꯗꯧꯔꯤꯕꯁꯦ ꯃꯤꯌꯥꯝꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕ ꯏꯪꯅ ꯆꯤꯛꯅ ꯂꯩꯍꯧꯅꯕꯅꯤ ꯍꯥꯏꯈꯤ ꯃꯇꯝꯗꯨꯗ ꯏꯃꯥꯅ ꯀꯞꯄꯒ ꯍꯥꯏꯔꯛꯈꯤ ꯏꯆꯥꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯊꯧꯅꯥ ꯂꯩꯅ ꯀꯠꯊꯣꯛꯀꯦ ꯈꯜꯂꯕꯅꯤꯅ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯣꯏꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯕꯣꯔ ꯐꯥꯎꯕ ꯄꯤꯕꯤꯔꯛꯈꯤ ꯑꯁꯨꯝꯅꯒꯤ ꯑꯩꯈꯣꯏ ꯃꯉꯥ ꯈꯛꯇꯃꯛ ꯑꯣꯔꯤꯖꯤꯅꯦꯜ ꯍꯟꯇꯔ ꯑꯣꯏꯔꯛꯄꯅꯤ ꯁꯔ ꯀꯥꯔꯂꯣꯁꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯠꯊꯣꯛꯂꯕꯅꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯕ ꯌꯥꯗꯦ ꯃꯈꯣꯏ ꯃꯉꯥꯒꯤ ꯃꯅꯨꯡꯗ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯗ ꯈꯣꯡꯗꯥꯔꯨꯕꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯩ ꯏꯇꯣꯝꯇꯃꯛ ꯉꯥꯏꯍꯧꯔꯦ ꯑꯩꯅ ꯑꯃꯨꯛ ꯑꯉꯥꯡ ꯍꯥꯏꯕꯗꯤ ꯄꯣꯛꯄꯗ ꯄꯥꯈꯪꯕꯒꯤ ꯃꯍꯤ ꯇꯥꯔꯛꯄ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯖꯦꯛꯀꯨꯝꯕ ꯀꯨꯟꯃꯨꯛ ꯃꯐꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯗꯒꯤ ꯊꯦꯡꯅꯈꯤ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯑꯩꯅ ꯋꯤꯁ ꯈꯔꯒ ꯂꯣꯏꯅꯅ ꯍꯟꯇꯔ ꯑꯣꯏꯍꯟꯖꯈꯤꯕꯅꯤ ꯃꯗꯨꯁꯨ ꯑꯃꯨꯛ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯗ ꯈꯣꯡꯗꯥꯕꯗꯒꯤ ꯈꯔ ꯍꯧꯔꯛꯄꯗꯒꯤ ꯃꯈꯣꯏ 14 ꯂꯩꯈꯤꯗ꯭ꯔꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒꯨꯝꯕ ꯂꯥꯏꯟꯗ ꯆꯪꯂꯨꯔꯕꯗꯤ ꯊꯧꯅꯥ ꯍꯟꯊꯩ ꯄꯥꯈꯪꯕꯒꯤ ꯃꯌꯣꯏꯗꯨꯁꯨ ꯏꯁꯥꯗ ꯐꯨꯜ ꯑꯣꯏꯕ ꯉꯝꯗꯦ ꯍꯥꯏꯔꯤꯕꯁꯤ ꯑꯣꯔꯤꯖꯤꯅꯦꯜ ꯍꯟꯇꯔ ꯏꯁꯥꯃꯛꯁꯨ ꯋꯨꯜ ꯚꯦꯝꯄꯥꯌꯔ ꯍꯥꯠꯂꯒ ꯃꯍꯤ ꯆꯥꯎꯊꯣꯛꯄ ꯍꯦꯟꯒꯠꯂꯛꯄꯅꯤ ꯑꯩꯁꯨ ꯍꯥꯠꯄꯗꯤ ꯐꯅ ꯌꯥꯝꯅ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯐꯨꯜ ꯑꯣꯏꯕ ꯐꯥꯎꯗꯤ ꯉꯝꯗ꯭ꯔꯤ ꯏꯁꯥꯗꯗꯤ ꯐꯨꯜ ꯑꯣꯏꯔꯦ ꯈꯣꯡ ꯌꯦꯠꯇꯗꯤ ꯈꯔ ꯋꯥꯠꯂꯤ ꯀꯔꯤꯒꯨꯝꯕ ꯏꯁꯥ ꯂꯣꯏꯅ ꯃꯩ ꯑꯁꯤ ꯇꯥꯔꯛꯂꯕꯗꯤ ꯁꯥ ꯑꯃꯠꯇꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯄ ꯉꯝꯂꯣꯏ ꯑꯁꯨꯞꯅꯒꯤ ꯇꯥꯏꯕꯪ ꯃꯤꯅ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯍꯥꯠꯇꯧ ꯉꯥꯏꯔꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯁꯨ ꯋꯥꯍꯩ ꯈꯔꯗꯪ ꯍꯥꯏꯖꯔꯝꯒꯦ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯨꯕꯨ ꯃꯔꯨꯞ ꯃꯄꯥꯡ ꯅꯕꯨꯡ ꯅꯧꯄꯥ ꯑꯃꯅꯤ ꯈꯜꯂꯒ ꯅꯨꯡꯁꯤꯕꯤꯌꯨ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯃꯔꯤꯗ ꯅꯨꯡꯁꯤꯕꯤꯒꯅꯨ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯨꯕꯨ ꯃꯔꯨꯞ ꯃꯄꯥꯡ ꯅꯕꯨꯡ ꯅꯧꯄꯥꯅꯤ ꯈꯜꯂꯒ ꯅꯨꯡꯁꯤꯕꯤꯌꯨ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯃꯔꯤꯗ ꯅꯨꯡꯁꯤꯕꯤꯒꯅꯨ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯑꯀꯥꯏꯕ ꯌꯥꯝꯅ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯅ ꯁꯣꯜꯂꯕꯗꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯖꯔꯣꯏ ꯁꯥꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈꯤꯅꯤ ꯋꯥꯍꯩ ꯈꯔꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ